ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯀꯧꯖꯦꯡ ꯁꯪꯒꯨ ꯑꯃꯁꯨꯡ ꯌꯣꯡꯌꯥꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯐꯨ ꯉꯥꯛꯇ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯀꯧꯖꯦꯡ ꯁꯪꯒꯨ ꯑꯃ ꯃꯀꯣꯜ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯐꯨꯒꯤ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯄ ꯃꯌꯣꯜꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯡ ꯃꯌꯥꯝ ꯑꯃ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯐꯕ ꯃꯐꯝ ꯐꯪꯗꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯀꯌꯥ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯧꯖꯦꯡ ꯁꯪꯅ ꯂꯩꯔꯤꯕ ꯂꯐꯨ ꯉꯥꯛꯇ ꯍꯧꯕ ꯑꯆꯧꯕ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯈꯟꯅꯩ, ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯔꯕ ꯃꯐꯝꯅꯤ꯫ ꯂꯐꯨ ꯃꯌꯥꯝ ꯑꯁꯤꯅ ꯄꯥꯜꯂꯛꯄ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯆꯥꯕꯗ ꯂꯦꯝꯕꯨ ꯂꯦꯝꯂꯅꯤ, ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯉꯝꯂꯔꯣꯏ꯫ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯐꯪꯗ꯭ꯔꯕꯁꯨ ꯂꯐꯨꯒꯤ ꯃꯎ ꯑꯁꯤ ꯁꯨꯝꯂꯒ ꯊꯛꯄ ꯌꯥꯔꯦ꯫ ꯌꯣꯡ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯤꯃꯨꯛ ꯐꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯔꯗꯨꯅ ꯂꯐꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯄꯥꯝꯕꯤ ꯑꯃꯗ ꯍꯔꯥꯎꯅ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯦ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯦ꯫ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯌꯣꯡꯌꯥꯝ ꯃꯔꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯨꯔꯦ, "ꯏꯇꯥꯎ ꯌꯣꯡꯌꯥꯝ ꯄꯨꯝꯅꯃꯛ, ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯤ꯫ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯏ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ"꯫ ꯑꯗꯨꯗꯒꯤ ꯌꯣꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯂꯥ ꯃꯅꯥ ꯆꯥꯕꯅꯤ, ꯑꯩꯈꯣꯏꯅ ꯂꯐꯣꯏ ꯆꯥꯒꯗꯕꯅꯤ꯫ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯔꯣꯏ"꯫ ꯌꯣꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯧꯖꯦꯡ ꯑꯗꯨꯅ ꯈꯣꯜ ꯀꯂꯞꯅ ꯍꯥꯏꯔꯛꯏ, "ꯌꯣꯡꯌꯥꯝꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯕꯤꯔꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯔꯛꯂꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯐꯣꯏ ꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅ ꯈꯜꯂꯤꯕꯗꯨꯁꯨ ꯆꯥꯕ ꯐꯪꯂꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯂꯐꯨ ꯃꯌꯣꯜ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯧꯖꯦꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅꯁꯨ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨ ꯀꯔꯦꯝꯅꯅ ꯉꯥꯡꯉꯤ, "ꯍꯦꯔꯥ, ꯀꯧꯖꯦꯡꯁꯤꯡ ꯑꯁꯤ ꯃꯋꯥ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯇꯤꯜ ꯃꯆꯥ ꯃꯈꯣꯏꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ? ꯂꯝ ꯍꯦꯜꯂꯒꯅ ꯈꯨꯕꯥꯛꯅ ꯄꯥꯛ ꯄꯥꯛ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯕꯁꯤꯕꯨ"꯫ ꯑꯁꯨꯝ ꯇꯧꯅ ꯌꯣꯡꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯜꯂꯦ꯫ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯁꯨ ꯌꯣꯡꯁꯤꯡ ꯑꯗꯨꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗ꯭ꯔꯦ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯗꯤ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯊꯔꯣ ꯌꯥꯜꯂꯛꯄ, ꯂꯐꯣꯏ ꯄꯥꯜꯂꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯀꯧꯖꯦꯡꯁꯤꯡꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯥꯟꯅ ꯂꯐꯨ ꯃꯅꯥ ꯑꯅꯧꯕ ꯆꯤꯛꯊꯠꯇꯨꯅ ꯆꯥꯗꯨꯅ ꯂꯥꯛꯏ꯫ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯂꯐꯨ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯄꯁꯤꯡ ꯑꯗꯨ ꯆꯤꯛꯊꯠꯇꯨꯅ ꯆꯥꯊꯣꯛꯈꯤꯕꯅ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯊꯔꯣ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯂꯐꯨ ꯃꯔꯨ ꯈꯔ ꯆꯥ, ꯑꯃ ꯈꯔ ꯆꯥ ꯇꯧꯗꯨꯅ ꯂꯐꯣꯏ ꯄꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯌꯣꯡꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯀꯧꯖꯦꯡ ꯑꯗꯨꯒꯤ ꯎꯅꯕ ꯂꯥꯛꯂꯦ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯀꯧꯖꯦꯡꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯀꯧꯖꯦꯡ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯅꯈꯣꯏꯅ ꯂꯐꯨ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯄ ꯃꯈꯩ ꯂꯣꯏꯅ ꯆꯤꯛꯊꯠꯇꯨꯅ ꯂꯐꯣꯏ ꯑꯃꯠꯇ ꯄꯥꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯄꯥꯝꯕ꯭ꯔꯥ"꯫ ꯌꯣꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯐꯨ ꯃꯌꯣꯜ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ"꯫ ꯀꯧꯖꯦꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯈꯣꯏ ꯉꯁꯤꯗꯒꯤ ꯂꯐꯨ ꯃꯌꯣꯜ ꯑꯃꯠꯇ ꯆꯤꯛꯊꯠꯄ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯅꯊꯋꯥꯏ ꯃꯥꯡꯒꯅꯤ"꯫ ꯀꯧꯖꯦꯡ ꯑꯗꯨꯁꯨ ꯁꯥꯎꯔꯛꯂꯦ, "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯛꯂꯒ ꯑꯈꯜ ꯑꯊꯧ ꯁꯥꯔꯤꯕꯁꯦ"꯫ ꯍꯥꯏꯗꯨꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨ ꯉꯔꯪ ꯉꯪꯅꯔꯛꯂꯦ꯫ "ꯃꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯅ ꯌꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯉꯝꯕ ꯊꯦꯡꯅꯕ ꯇꯥꯏ"꯫ ꯑꯁꯨꯝꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯃꯍꯩ ꯁꯥꯎꯒꯠꯅꯔꯛꯇꯨꯅ ꯌꯣꯡꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯅꯕ ꯈꯨꯗꯛꯇ ꯐꯤꯔꯦꯞ ꯂꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯌꯣꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯦ, "ꯐꯔꯦ, ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯂꯥꯛꯂꯒ ꯎꯁꯤꯠꯇꯕ ꯁꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ꯫
ꯑꯩꯈꯣꯏ ꯌꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯐꯨ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯉꯝ-ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕ ꯇꯥꯔꯦ꯫ ꯅꯈꯣꯏꯁꯨ ꯉꯟꯇꯥꯅ ꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯀꯅꯥꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯁꯨ ꯐꯩ, ꯃꯈꯣꯏꯗꯤ ꯉꯥꯏꯍꯥꯛꯇꯗ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯔꯝꯕ ꯂꯥꯜꯂꯣꯡ ꯇꯧꯔꯒ ꯌꯣꯡꯌꯥꯝꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨ ꯊꯣꯝ-ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯅꯕ ꯆꯩꯇꯨꯞ ꯑꯆꯧ-ꯑꯆꯧꯕ ꯑꯃꯃꯝ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯌꯣꯡ ꯃꯌꯥꯝ ꯑꯗꯨ ꯆꯩꯇꯨꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯉꯟꯇꯥ ꯑꯋꯥꯡ ꯊꯪꯕꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯐꯅ ꯂꯩꯈꯠꯂꯛꯂꯕ ꯐꯥꯎꯕ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯥꯅ ꯁꯥꯒꯠꯂꯛꯄꯅꯤ, ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯉꯥꯏꯔꯛꯄꯅꯤ ꯐꯅ ꯆꯣꯛꯊꯔꯤ꯫ ꯃꯈꯣꯏꯁꯨ ꯈꯟꯅꯩ, ꯀꯧꯖꯦꯡꯁꯤꯡ ꯑꯗꯨ ꯀꯤꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯅꯔꯤꯉꯩ ꯃꯈꯥ ꯄꯥꯡꯕꯗꯒꯤ ꯀꯧꯖꯦꯡ ꯁꯪꯒꯨ ꯑꯃ ꯄꯨꯂꯞ ꯍꯧꯔꯗꯨꯅ ꯄꯥꯏꯔꯛꯄ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯀꯧꯖꯦꯡ ꯂꯥꯛꯂꯤ, ꯊꯣꯝꯂꯒ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯁꯨ ꯌꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯛꯅ ꯄꯥꯏꯊꯔꯛꯂꯤ꯫ ꯃꯗꯨꯗ ꯌꯣꯡ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯝꯗꯠꯂꯒ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯅꯦꯝꯊꯔꯛꯄ ꯃꯇꯝꯗ ꯆꯩꯇꯨꯞꯁꯤꯡ ꯑꯗꯨꯅ ꯍꯥꯏꯒꯠꯇꯨꯅ ꯊꯣꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯗꯤ ꯃꯊꯛꯇ ꯈꯪꯄꯥꯏ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯆꯣꯡꯈꯠꯇꯨꯅ ꯊꯣꯝꯕꯗꯁꯨ ꯀꯧꯖꯦꯡꯗꯗꯤ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯒ ꯆꯣꯡꯈꯠꯂꯨꯔꯒ ꯇꯥꯔꯛꯄꯗꯗꯤ ꯈꯣꯡꯐꯝ ꯆꯥꯗꯅ ꯂꯩꯃꯥꯏꯗ ꯃꯅꯤꯡ ꯌꯩꯗꯨꯅ ꯇꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯌꯣꯡ ꯈꯔꯗꯤ ꯃꯈ꯭ꯋꯥꯡ ꯇꯦꯛꯄꯁꯨ ꯌꯥꯎꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯀꯧꯖꯦꯡ ꯃꯌꯥꯝ ꯑꯗꯨ ꯌꯣꯡ ꯃꯌꯥꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯄꯥꯏꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯊꯣꯝꯗꯠꯅꯕ ꯆꯣꯡꯈꯠꯂꯁꯤ ꯀꯧꯖꯦꯡ ꯑꯗꯨ ꯑꯃꯨꯛ ꯃꯊꯛꯇ ꯈꯪꯄꯥꯏ ꯄꯥꯏꯈꯠꯈꯤ꯫ ꯑꯗꯨꯒ ꯌꯣꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯩꯃꯥꯏꯗ ꯃꯅꯤꯡ ꯌꯩꯗꯨꯅ ꯇꯥꯔꯦ꯫ ꯀꯧꯖꯦꯡꯒꯤ ꯂꯥꯜꯂꯣꯡ ꯑꯗꯨ ꯌꯣꯡ ꯐꯅ ꯌꯥꯝꯅ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ꯫ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯂꯥꯜꯂꯣꯡ ꯑꯃꯃꯨꯛ ꯆꯠꯊꯔꯤ꯫ ꯀꯧꯖꯦꯡ ꯑꯃꯅ ꯌꯣꯡ ꯑꯃꯒꯤ ꯃꯔꯥꯏꯕꯛꯇ ꯇꯣꯡꯂꯦ꯫ ꯌꯣꯡ ꯑꯃꯅ ꯀꯧꯖꯦꯡ ꯑꯃ ꯌꯣꯡ ꯑꯃꯒꯤ ꯃꯔꯥꯏꯕꯛꯇ ꯇꯣꯡꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯌꯣꯡ ꯑꯗꯨꯅ ꯀꯧꯖꯦꯡ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯣꯡꯒꯤ ꯃꯔꯥꯏꯕꯛꯇ ꯇꯣꯡꯂꯤꯕ ꯀꯧꯖꯦꯡ ꯑꯗꯨꯗ ꯆꯩꯇꯨꯞ ꯑꯗꯨꯅ ꯊꯣꯝꯗꯠꯂꯦ꯫ ꯀꯧꯖꯦꯡ ꯑꯗꯨꯗꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯩꯇꯨꯞ ꯑꯗꯨꯅ ꯌꯣꯡꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯟꯗꯨꯅ ꯌꯣꯡ ꯑꯗꯨ ꯃꯔꯥꯏꯕꯛ ꯀꯥꯏꯔꯦ꯫ ꯀꯧꯖꯦꯡ ꯑꯃꯅꯁꯨ ꯑꯃꯨꯛ ꯌꯣꯡ ꯑꯃꯒꯤ ꯃꯔꯥꯏꯕꯛꯇ ꯇꯣꯡꯂꯦ꯫ ꯌꯣꯡ ꯑꯃꯅꯁꯨ ꯑꯃꯨꯛ ꯎꯔꯦ꯫ ꯌꯣꯡ ꯑꯗꯨꯅ ꯆꯩꯇꯨꯞꯅ ꯀꯧꯖꯦꯡ ꯑꯗꯨꯗ ꯊꯣꯝꯕꯗꯒꯤ ꯀꯧꯖꯦꯡ ꯑꯗꯨ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯩꯇꯨꯞ ꯑꯗꯨꯅ ꯌꯣꯡꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯜꯂꯦ꯫ ꯌꯣꯡ ꯑꯗꯨꯅ ꯌꯣꯡ ꯃꯌꯥꯝꯗꯨꯗ ꯁꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯩꯇꯨꯞꯅ ꯄꯨꯗ꯭ꯔꯨꯞ-ꯄꯨꯗ꯭ꯔꯨꯞ ꯊꯣꯝꯗꯠꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡ-ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯌꯣꯡ ꯃꯌꯥꯝ ꯁꯤꯔꯦ, ꯈꯔ ꯑꯃꯅ ꯁꯥꯊꯤꯅ ꯁꯤꯕ ꯌꯥꯅ ꯁꯣꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯩꯇꯨꯞ ꯄꯥꯏꯕ ꯌꯣꯡꯌꯥꯝ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯍꯤꯡꯍꯧꯔꯤꯕ ꯌꯣꯡ ꯈꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯐꯨ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯦ-ꯅꯥ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯀꯧꯖꯦꯡꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯜꯂꯣꯡ ꯆꯠꯊꯕꯗꯒꯤ ꯆꯩꯇꯨꯞ ꯄꯥꯏꯕ ꯌꯣꯡꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯍꯩ ꯐꯪꯕ ꯉꯝꯈꯤ꯫